khudingi Amazing Bible Prophecy Ministry na samamnaba teksting nainabigi thorum asida taram oksari ngasi nainagadaruba ase aina mamangda haijakraba Colossians 2 gi 14 to 17 masida maruina palliba ceremonial Sabbath hairiba asi kari sabano haibasigi maramda ikoina fajana Bible dagi jengmanasi isinausa aina hairiba sing ase Bible dagi oiba taragadi nakoina lawpiu aduga Bible dagi nataba taragadi lawbiganu ai na ngangjariba khudingmo Bible gi matungina ngangjarake yengminasi aikoina mamangda su pakhare aduna aina yamna hanjan masi pajaroi aduga khoina aina samlam anum pajarake sida verse 14 da aikoi gi mayokta leiba aikoi gi ona tainaba leiramba khudna iba sanabi sing ado muthalladuna aduga lambi dagi lautholoduna madu mahaki cross ta yungchan khare havni verse 14 habsi haibadi ceremonial gi oiba Sabbath sing id circumcision haib circumcision je kaino lai moti lapa jasing adugumba misina Christian rakpu matan yamna asuki matik painful oiba yamna naba adugumba thau amaneba haidi akoina unsa maton kakpa habse masi eat nai taba yamna tamthiba thau amaneba adu hairiba ase tauba asina misinde Christian oirakpada yamna ayatpa athingba piyeba adu Jihudi kambun haise circumcise tawdagadi nakoi Christian arang kubam phangoena aramba takpiba kyamnum leibneba adugi maramdane aina mamangda haijakibdo madune hairiba punamuk ceremonial go Sabbath sing Prabhu Jesu Christ ta thinduna takpa ma ama lakani ekhoigidam kambi mapu lakani mana ekhoigidam cross sibigene ne takpa aduguma myamado madu lohinama Prabhu Jesu Christ na cross siba matanda pukhre habne aduga verse 15 da haise mahangna angam athosing aduga phamnaiba sing lairiba khudima ado mahangna makhoigi mapangal haidi makhoigi mathona makhaido loina mangangare makhoibu joy tawduna masi maya mamangda phongna utkhare haina masida hai adu verse 16 maroina ngasi naina to verse 16 ni masida maram aduna mi kana amtana na khoibu in meat ko sabada or in drink thakpada or in respect of any holiday asengba numit amagi maramda or of the new moon anauba thabangi natraga of the Sabbath days ado pothaba numitsingi maramda wine ganu hai masine ado verse 17 da masida verse 16 je masida paliba meat drink aduga holiday new moon Sabbath day je karino hai kanda which are a shadow of things to come hai masi tungda lakadaba adugi tungda lakadaba hiram sing adugi mamini habi mamini di hana khangan ba symbol oina hana takpaduni hamne but the body is of Christ adubu haksang adudi Christian hamne masida paliba oroina masida karino haidi punamakse kanada point tawi thinduna tai have the Christ da thinduna tai have neba adu aikoi hoji yengmana seba masida paliba koina meat have chinjak aduna kanaguma mina nang chaningba saba yare thangba thakpa yare adubu masida palibje chinjak meat have se drink have se kaino ceremonial oiba adugumba meat laibra aduga drink laibra have se masi aikoi ni yengche Bible athang gadamni ko aduna aikoi na chaningba saba yare thangba thakpa yare habigi wafam do leite aduna aikoi mathang de yengse meat natraga drink sida haise koina Manipurda hande saba natraga thakpa na ina halliko masi aina haliba jumak lalabane meat natraga drink habse Bible da kari ceremonial gi oiba thau gi oiba meat laibra adu chinjak natraga mahi laibra habdo ko yengseba masi na koina phangani Leviticus 23 verse 13 18 37 da nakoi pabiro masida phajana haire masida palibse masida paliba meat habse kaino meat offering buneba masida nakoina sida haije verse 13 da nakoina meat offering do kai lawgani sida loina agon fine floor ta khaidaba aikoina ata akoina beso sorry akoina gihugi akoina yamdo aduga thawa
yansnabado aduni masi kadabo mai tharage shoda kakadabni masi meat haibni aduga drink haibna drink offering haidi masi kaino kanda aikoina yu haidi dakra mahije ishorgi mamangda aikoina lana pungda haidayeba masi ko masi buneba masida paliba aikoina hojik paliba meat nakoina chabada haibdi natraga thakpada haibdo nakoina meat offering da natraga drink offering da nakoina kanana su wayan genu haibni masigi maramda hairibneba masida paliba verse 18 aduga 37 da su lere ai samjanjarage masi paroi nakoi munna nakoi lichalon kulum doje nakoi amuk hanna phajana isnausing pabiyu mathangda aikoi yengase masida paliba holidays natraga ceremonial sabbath days singase karino haibse bible da piba asengba numitsing koina bible gi yengadamni ko tayang panda mina semba any church organization na semba sarkar na semba asengba numit aikoida christian oiba aikoida leite ishona seng haba numit aduneba aikoina chayol amagi tareni suba numit aikoina sabat habse masi asengba numineba masi ishona senge maihodon to 1 to 3 da aduga aikoina 10 commandment gi mari subada masi senge hagrabne ishona masi magi asengba numini haina Isaiah 58 ju hai masi malaire aduna taba ishona thaugi oiba asengba numitsing ishona pikhiba layeba masi sahi amada amumuktang lakpa bible gi oina asengba numit aduna kanawo misna habe nomaijing je sengwe bible da nomaijing je sengena karigumba jaga amta da first day of the week je prabhu yeshuna sibida hingkat ke haina sengena kana su bible da haide masi roman catholic ki makoi roman catholic lusingba singna sembani adu pithibida leba misna masi illeba masi aranba amane ekoi yengji ko Leviticus 23 gi 2 to 4 da ekoi yengse masi verse 2 da hai Israel masa singda hayu hai ishorgi peace adi ekoina moina peace ai ga festival hai bisa mane ko festival harau kumai ishorgi da mag cha khangba harau kumai adugumba sing ase na to be holy convocation adi asengba meeting oigedaba asengba numitsing oigedaba even makoi singa these are my feast makoi singa do sine hana nakoina licharon kulum doije phajana makokten loibo pabiu masida ekoina ceremonial sabbath natra asengba sabbath singde masigi maramda yaugane aduga seven festival haibje ishorgi oiba seven festival harau kumai ishorgi oiba kumai tare lay hadi usob harju yai feast haibje usob hai aduga festival chai aduga madol layeba madui maramda khanganeba masida aduga verse 3 da palebise numitaruni nakoina thabuk sugine aduga taren suba sidi mapu ibungogi pothaba gi soba numini masi asengbo holy convocation adi thabuk suba yadaba sengna laigedaba isho khuruma laigedaba numit amane heba aduna masi ceremonial oideko hapta khudingi laiba ekoina sayolgi oiba sabbath ase masi ceremonial oide hoji kanau Christian world sina masi ngakte ado masi aranba amani verse 4 da haise verse 4 da mu palebse ishorgi damang asengba numit even holy convocation asengba numit sing oiba aduga makhogi season sing adi chahi amada makhogi season adi tha makhogi ritu sing da lakadaba sing ado asini hai ekoi makhada yengminarse mu seven feast natra festival haibse mapu ibungogi festival taret adu karino haibdu gi maramda ekoi yengse anba Leviticus 23 gi 5 to 8 masida pamina se verse 5 da ahanba thadi nishan natraga abib haine hebrew jihudi singi ahanba thaja nishan natraga abib masigi ahanba thagi taramari ni shuba numit ase prabhu gi aran sakhangne passover hai ko lord's passover masini passover je aikoina ahanba thagi taramari ni shuba numit ta pangthokani masida yaw amoina masi nakoina exodus khongshan ba 12 natraga 13 da masi maramda nakoi khange de padana yengbiro natraga ina su masi maramda sermon aigi video myam semkhrabani maduda su nakoi yengbiro hanjalaroi aduga verse 6 haige trangwani shuba numita hairiba tha simaki trangwani shuba numita hamai yaudaba tan henko madugi festival ni kumai ni yani feast ni haisida
nakoina tareni numit tareni hamay yaudaba tan chagadabani ahanba numito holy convocation ni holy convocation haibjiga Sabbath haibji maneko amoromda haidi holy convocation asengba meeting sing oigadaba nakoi masida kanba thabak haidi amata thabak shuba yaro chaba thakpa asina singba natana atopa thabak lau hingkhon kari kra salaga thabak shuba yaro haibneba aduga verse 7 silare aduga masida hai in the 7th day haidi tareni shuba numit asijo asengba convocation numineba masida thabak shuba yaroiba masina Passover gi matamda masibune ahanba ekhona ceremonial Sabbath ka hajo Passover gi ahanba numit haidi 15 day ga Passover manungi 15 day ga unleavened bread ki haidar unleavened bread ki matamje masi 15 ga 15 day jiga aduga 15 day da hore masina ahanba oirani aduga tareni shuba numitse masi nakoina karigumba thabak amta nakoina tawba yaroi ana ishona haigibneba aduna masida iko yengchiko akono ji haigiba matungna Passover je 14 abib natraga nisanda pangthokrani masida abib haidi Passover gi lemje kanano Prabhu Jesu Christ neba ai masigi maram dhaijero text me amnai adu aidi andomda sapanate aduna Prabhu Jesu Christ Passover gi yaw hatpaje irai numita haleba aduna Prabhu Jesu Christ na sibase irai numini aduga mathangi Trangwani shuba haidi mathangda haidi iragi mathangda thangje numit ase makoina unleavened bread sarani masina 15 ga 15 dagina 21 ni sanje masi hama yaudaba tan sabagi kumai tawraneba masi ko first and the 7th day aduga ahanba numit tareni shuba je thabak shuba yadaba numineba masida mapan thokba yaroi adu kari kumamta tawba yaroiba masi ceremonial neba chayimagi hariba first ka 7 ga unleavened bread ki manungje masi thabak shuba yadaba numine adagi mathangda amu koina ahum suba festival na web simamni adu ngasai koina Passover gi leire Passover gi 15 day dana koina unleavened bread hama yaudaba tan chaba horani aduga Sunday numit mathangi Friday Saturday Sunday koina 16 ni sanji dana makoina lokpa mahi marong adugi ahanba first food mahi ahanba lokpa mahi marong aphaba khara puraga ishogi mamangna khianeba masigi symbol na kaino Prabhu Jesu Christ siba matamda mana hinkalakpa matana mi mayawno hinkalaga mana sagada pukeba maduneba madugi khudamneba masigo aina mamangda ju masigi maramda sermon haikre aduna ai masi amu hanjana hairoi maramde matam yam laitere mathangda mu yengse Leviticus lichalon kulngomdogi 16 ga 13 da hairiba Passover gi 14 dana Passover laire 14 nisan 15 dana aikoina unleavened bread laire aduga mathangi numitse masini ko aduga Sunday numit hairiba sidagi Passover gi matungi Sunday numit sida after tomorrow after the 7 Sabbath is cell number 50 days 7 Sabbath ki matungda numit yankai ni thigani ye shall offer a meat offering unto the Lord amni hairiba numit se na koina siengne haigidamni masi numit thabak shuba yaroi masi holy convocation ni ko ana masidai masi gi kumai asibu Pentecost hai ko feast of harvest ade laro kumai haina ekhoi khangneba masi kaino Passover laire Passover gi mathangi numini ni subadagi numit yankai ni thiganeba hengo Sabbath tare thiganeba Sabbath tare ki matung numit yankai ni subadu da Pentecost tawganeba masi krai da pangthoki haiku matanda akoina Prabhu Jesu Christ na sirba matungi numit yankai ni ek suba matanda make seboksingna akoina Pentecost ki matamda akoina mokoina mi tinba matamda thawai sengba hidagibdo maduneba masiniko masina 50 days after 16 nisaniko masi karamba matamda tai 6 sibana haibsida taiba masigi numise thabak shuba yaroiba kanamda sathokpa yaroiba masi ceremonial Sabbath hairaga ju khangneba masi holy convocation haib ei hore namu makhada fatana Sabbath haibdo madui maramda hairakhaneba masida aduga amuk mathangdi yengse Leviticus 23 gi 24 25 ta umupane ejre masasinda hayu tareni shuba numit ki ahanban tareni shuba thagi ahanban numita nakoina ye shall have a Sabbath hai Sabbath hai ni ko Sabbath hai di a Sabbath hai ni pothaba ama laigini a
a memorial of blowing of trumpet sing khongbagi a holy convocation haibni asengba mitin sing oiba haibni masida a Sabbath ana haire Sabbath haibji ge a Sabbath haibuga manade ko masidi chayol gi oiba Sabbath nate haibdi yengu masida de tarini shubat mogi Yehudi singi thaje khoi meite gi thabanga chamane hairi numit kuntra ni na semeba adu haire bje tarini shubat taret shubat thagi hanba numitse adum thang numit hairi 7 day Sabbath haibdo adum taroiba mase kayum kanda thang numit tabe kayum kanda irai numit tabe kayum kanda nomizing tabe kayum kanda ningdoga ba tabe yumja kisha tabe shagonjen tabe yaiba mase ado hairiba numitse na khoi Sabbath amane ba pothaba numit amane na masida pale masini ceremonial Sabbath masigi numitida na khoina thabak shuba yaro hamne masi na khoina feast of trumpet ko masi kaino deo enthome la khadore habidi ekoina wain ba hogudore habigi pere singa khongba matamne number 29 1 da yengbiro masi deo enthome hairu sigin mitarani gi mawang da masi khongne ba mase ceremonial Sabbath amane masigi numitse thabak shuba yade mapan thokpa yade habisne masina manga suba ko matang da mu yemne se ko taruk subai maramda sida 27 da aduga haideba tarine suba thagi tarani suba numit ase nakhoi gi dama a day of atonement habdi nakhoi gi pap haidi pap sengdokpagi pap to khoi gi kokpi raga sengdokpa samthokpi maran samthokpi maran leitre na haiba aduguma numit amani masina khoi da holy convocation ni asengma mitin sin wagidamni na khoi gi thawai sing wagadamni haiba numit da ai gi pap haidok chadun ko khoi leigidamni amni kanaum verse 20 ada kanaum misina haiba numit da thawai waraga ko leigidamni aduga thawai wadana 29 haije thawai wadana lei taragadi mahakse ko haiba pungning mana tawkiba pap sing puning honda leiba mising do ma hatokani amni masida verse 32 de yenje ko it shall be unto you a Sabbath of rest haidiba numitse na khoi da pothaba numit amani hai ye shall afflict your souls na khoi thawai wagadamni in the 9th day of the 7th month from even to even shall ye celebrate your Sabbath haibje masiko aduna masida palibje tare suba thagi numit ekoina tarani suba numitse masi matam kuding ta Sabbath haidi chayol gi oiba 7 day Sabbath che oiroiba masi any ningdoga bo yabi ain thang numit tabe nomizing numit obi ai lebok po yum jagi sa tabe ai natra sagon den da tabe ai haibisneba adu ngasai gi mo khoina haigre first day do 10 ga first day ga 10 day ga numit tarani khene aha mai du Sabbath chayon tarin suba Sabbath ga di si numit tarani suba ju chayon Sabbath kamaini oigini oiroiba chayol amaga chayol amagi marakta khenabje numit tareni khaktane aduna hairibdo Sabbath ana haido ngasai Colossians 2 gi ekoina ngasai 16 da paliba Sabbath aido sineba Bible na taabne ba isnausa masine aduna koina taruk suba magi festival je day of atonement haidi akoi gi pride ki numit pap sengdokpa kokpiba samthokpiba gi numit neba masi gi numit se ceremonial Sabbath tabuk shuba yadaban numineba aroibda muchala je khoina Leviticus 23 gi 34 to 36 39 da yenga che 34 ai ise masasing da hayu tari ni shuba thagi traungani shuba numit ase na khoina Feast of Tabernacle ko khoina phisangi kumhai festival neba usop haidi masi numit chaksa raga harau tungai for 7 days unto the Lord numit tareni na khoina pangthokadam neba masida ahan ba numit se asengba mitin oigadamni na khoi tabuk subi yaroi numit tareni ko na khoina sidai shoda katkadaba sing mayam sida pale 36 ki on the day shall be an holy convocation unto you numini pani suba si na khoina shoda kaidoba asengba mitin chang oidana pathana tawduna leigidaba numit ni hai masiko yamna chamba na solem ko chinglemba adugumba mayam tinaba amani thabuk suba yaro amne haiba matam sini ko adi khoi gi pap kopi raba mising aduna mokhoina janganda salaga uchan masa sing asang basing charaga mokhoina but sing charaga mokhoi maduda leiraga nuaina amaga
ꯆꯥꯛ ꯑꯦꯟꯁꯥꯡ ꯂꯥꯟꯅꯔꯒꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯦꯕ ꯍꯥꯏꯔꯤꯕꯁꯦ ꯀꯩꯗꯧꯕ ꯄꯥꯞ ꯀꯣꯛꯄꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯪꯉꯦ ꯃꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯍꯌꯦꯡ ꯁꯔꯒꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯒꯅꯦꯕ 39ꯁꯦ ꯄꯥꯃꯤꯟꯅꯁꯤ also in the 7th day of the 7th month when ye have gathered in the fruit of the land ye shall keep a feast unto the Lord 7 days haiko numit tareni pangthokadamni mahi marong loloba matungda on the first day shall be a Sabbath ahanba numit asiju pothaba numit ama oigedamni on the 8th day shall be a Sabbath nipani suba numit asiju Sabbath ama oigedabani haibni aduna isinausa ngasai aina haijari tareni suba thagi numit 35 subase mokhoi sahi gi oina numit 30 na leiba lunar mangi jhudi calendar da masi matam khudingda thangje numit haidi chayol gi oiba tareni suba numit che masi anum tagni habse masi la leba thangje numit ta tabai numajing da tabai any numit amda tabai ba adu haidi base masi gi ahan ba numit tu ka nipani suba numit che masi Sabbath numit amane ba masi buni aikoina ceremonial Sabbath haise bible na yamna mayek senge aduna aikoina Sabbath sing hadi lakadaba sing adugi mami Sabbath sing habda sayol gi oiba Sabbath na te ko sayol gi oiba sidi na khoina matam khudingda ngakadabani aikoina ngakadabna haina bible la panbane aduna masida palebise aikoina feast of tabernacle haibse mase 15 to 22nd ko 7 month je masida pangthokaneba first day ase ceremonial Sabbath amani 8th day ase ceremonial Sabbath amaneba isnausa aduna aikoina Colossians 2 gi 16 da paliba isnausa aikoina drink aduga meat natraga sabada haibde meat offering da drink offering da hamni ko sabada thakpada haib nate masi asengba numiraidi masida palikiba aikoina ngasai festival sing asina tariba numising ison holy convocation holy convocation hairiba numising ado asengba numit thabuk suba yadaba numising ado madu buneba aikoina holyday haido adugumba numitsing new moon or of the Sabbath days aduga aikoina Sabbath days hairibdo aikoina sida paliba ceremonial Sabbath neba hafta gi oiba Sabbath nateba ado hairiba sing haidi masina kanada festival sing asina kanada thinduna tai aikoi gi damuk tayang panbigi kanbi mapu ma laktuna siragani haiduna thinduna takpa adugumba ceremonial Sabbath singni haibase bible na yamna mayek sengeba aduna kana misna Colossians 2 gi 16 dagi matuina Sabbath haibasidi loikhre Prabhu Yesu Krishna cross sibeda loikhre haina haiba masi aramaneba aikoina James 2:10 haibdo kana miuna waina thang loina ngaga ama thugairdi thuga haibdo masine masi 10 commandment gi saru ama oiriba Sabbath adu nateba aduna 10 commandment ase aikoina thugaibe yate hoi aikoi gi panganadi ngakpa ngamoi masi nauna poba mi Prabhu da thawai pikraba mising aduna Prabhu gloinena ngakpa ngamgani habse masineba aduna tabiriba myamda isonu popi boisnu mathangda amu akhona samamnaba atopa topic ama puraga amu lakhe nokhoi anoba mising oragadi subscribe tobiu aduga nokhoi isin aushing de mase share tobiu haina na myamda appeal dawjari prarthana tawminase sragada leibe ipaisho ceremonial Sabbath ama haide Prabhu da tinduna takpa sahi amada amuk handuna lakpa adugumba pothaba numitsing ceremonial Sabbath sing lai habse sing maranda koi khangjakre adubu nahaki chayol gi oiba koina pothaba numit tareni suba numit asidi hongkhiba laite masidi adum hoji ngaktuna lei bisu darka lei adu Prabhu masamuna sumase asengba numit haibidibani asuna haidiba numit asigi mapune su Prabhu na haibidibani asuguma numit adugi maramda koina khangjaba aduga ceremonial Sabbath sing cross ta phukraba lai habje khangan biba sigidam thagatsare naki bible na takpiba sumudigi matungna khonsa chena paidun sa chabang manbi Prabhu Jesu mi da khurumjari amen.